ꯃꯄꯨꯡꯗ ꯃꯔꯣꯏꯕ ꯄꯥꯎꯁꯤꯡ ꯂꯧ ꯎꯕ ꯌꯥꯕ ꯃꯐꯝ ꯃꯥꯡꯍꯟꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯁꯔꯀꯥꯔꯅ ꯑꯦꯛ ꯐꯥꯎꯕ ꯆꯠꯅꯍꯟꯗꯨꯅ ꯂꯩꯔꯤꯉꯩ ꯆꯩꯔꯛꯇ ꯁꯦꯛꯃꯥꯏꯗ ꯂꯧꯐꯝ ꯑꯦꯀꯔ 1,900ꯗ ꯑꯥꯔꯃꯤ ꯂꯩꯍꯟꯅꯕ ꯁꯔꯀꯥꯔꯅ ꯍꯣꯠꯅꯔꯦ ꯍꯥꯏꯔꯤ Department of Biotechnology na sponsor tauba awang nongpok India da biotech hub singi coordinator singi taret suba review mifam Imphal da pangthokre amadi fact encounter gi case thengnana ba police na paisa khaijin nare hariba asi police ki mingchat thinana bani haina khaide mani na phongdokre Kurumjari ISTV ge Manipuri pau miyang tabiri ba pumna makpu taram noksari hauji mapung ba pau sing pizari Lau ubaya ba mafam manghan ba yaroi haina sarkar ne ek phau ba chana handuna leiringai serakta sekmai da lau ubaya ba lam ekar 1,900 pak chawba mafam ama army laisila kadra haina singna ba faure Sekmai Protection Committee na sinduna masigi matangda Sekmai dalai ba kaujeng laima community hall da miyam gi mifam ma pangthokre mifam dugi atung matungda committee na sinduna pangthokiba pawmisinga unabada committee gi president Angom Rajesh na Manipur Assembly na Manipur Conservation of Paddyland and Wetland Act 2014 pass tawduna chanahan khraba matungda Chief Minister N Biren masamang na fawba Manipur gi lau ubaya pa mafam singda makhal amatagi school building amadi Business Center Sing Sagat Payaroi, Maram Sadana Yum Paba Sajan Bayaroi Haina, Media da Fondo Krabasu, Sekmai Kendragi Manung Sanba, Sekmai Kanto, Kangam Amadi Kurkulgi, Mioi Kayagi Hingnabagi Mafam Ama Oiriba, Laufam Eker, Lising Masanipan Asi, Army Tamnabagi Damag, Marilena Basingna, Sarbe Lakpa Haure. Mahangna makata raduna mafam asida thamgadawriba army asi koirengai airfield da laiba amadi kaksing da lariba army sing asina makhoi gi hanagi mafam sing hairiba mafam asida nauna lehenna ba sarkar asina thorang pakhalakpani hairi mamang da su sekmai bottling plant amadi laimakhong army gi lamloksin kibada miyamna pen da ba amadi awaba kaya mayuk naribani Asigumba matam asida nahongna na laufam ekar 1,900 loksinaba honarakpa asi sekmai gi praja singna yaba ngamloi masigi mayokta chapchana miyamna khongjang jangsingani haiki jenabagi pambai wajariba laufam sing asibo ngakpi sembiraktraba army da pithokpi ki batargadi akoi sada dana sibai basima sana tabane maramda akoi unana ballam maselamo phagolaitre aduna akoi sigada balarabadi akoi सरकार दा एकोई अंगंबा कुंजंग संगसिल लहरगा एकोई की मफमसी कन्बियू हाइजबग लोइनना एकोई सिब तारक बसु एकोई कुंजंग सिदे हंदोक्सर Department of Biotechnology, Ministry of Science and Technology, Government of Manipur gi mijeng makhada Advanced Level State Biotech Hub, Department of Biochemistry, Manipur University Imphal amadi Biotech Consortium India Limited New Delhi ga punna sinduna ngasi Hotel Imphal da taret suba review meeting of coordinator of DBT sponsored Biotech Hub in Northeast Region Chief Minister Nongthombam Birana hudokre Thauramanda Manipur University ke Vice Chancellor Ajay Prasad Pandey, Advisor DBT, Government of India ke Dr. T. Madan Mohan, Director IBST Professor Dinabandhu Sahune Singh Basaruk Yaki. Thauramga Mari Lenana Chief Minister N. Birena, Manipur asi Mapangi Media na Lana Pau Fong Bana Manipur da Mapalam dagi Myoy Singlak pada Akiba Pokpana Mapalam Gilam Koibe Singna Manipur da Lakta bagi Maram Ohele. Maramaduna Mapangi Media na Manipur da Haktheng nana laktuna Manipur gi hauzik oiriba phivam asi yenglaga pau fonglabadi Manipur da lam koiba singlak pagi sang hengani Sahi kharagi mamangda mainland India na North East lairiba state singasi miyang sangbiba watlamba adu handak Prime Minister Narendra Modi na akhana na North East ta miyang sangbirakpana Manipur yauna North East ki state singda tongan ba scheme kaya leptana paikhalakle Manipur asi khwaidagi lunan ba state ama oinaba sarkar asina miyang thambaga loinana Manipur police po khwaidagi discipline laiba police department ama oinaba honari Handak pangthokiba Siroi Festival state ke thakta pukhalagani mathangi thada pangthokadoriba Sangai Festival asi Manipur gi tongan ba mafamda festival asi gi saruk sing pangthoknaba sem sare hawdokpagi thoramda Kaibulamjau da leiriba Sangai gi leifam Kaibulamjau National Park ta pangthokani masina Sangai bu lam koiba singna yengba phangnabagi damakta pangthokadabani haiki
Lily festival, it was a district level festival earlier, but now it has been changed into the state level festivals, so that we can protect and preserve the Shiroi lily. And similarly, the Shanghai festival is a state level festival, and it is organizing annually in the town, in the heart of the city. But this time, the government has decided to change the venue so that the importance of the Shanghai can be informed, can be seen, can be known to others, visitors from the outside world. So that's why the opening ceremony will take place at the nearby the Shanghai home, the Pebulangzao. When the opening ceremony took place, nothing will be given there because it is 2 kilometers away from the site. And after launching the festival, those who want to see the Shanghai. Supreme Court na Manipur de thokiba fact encounter ge case nifu manga CBI da thigatnaba thadarakibagi mayokta case thengnanaba police personnel singdagi cell khomgali habagi matangda yaningdaba phongdoktuna CSO singna chief minister da memorandum pisinkhre ngasi Manipur Press Club ta evam human rights alert apun melup NIPCO HRDM Just Peace Foundation amadi ko har yauna pangthokiba pawgi mifamda senior advocate khaide manina Manipur police ki IG amana lusingduna Imphal West District Police ke office ta mifam ama pangthoklaba matungda police constable amamamdagi lupa chamanga amadi ASI amasung mathakta laiba officer singdagi lupa lising amamam khaigatnaba khanghan khre hariba asi laibak thibani fact encounter da senaba personnel khara kannaba police personnel khudingmak singsinba asina Manipur police ki mingchat thiangani Manipur police personnel sing loinamak phattaba natte khara phattabana pumnamak senthahanbagi phibam lakani hiramasgi matangda mari leinaba singna athubada mityeng sangduna FIR sallaga criminal proceedings lokhat pachungani haike amatada all department na tobadabne haibuse masamata thokte ko mayne khalle ado projectso asimba harappa matamsida entire police department na cha mase kone senare ana lawtia police khare ki haita so masilla ni ba masigi conspiracy to ri ba police high official marta onta agadi masi strongly condemn tawi Human Rights Alert ki Executive Director Bablu Loitongbamna media da yawrakiba paw adu IGP amana cell khaikiba adu voluntary oina khaibani haina sengdoragliba asi wahang kaya hangningai oi BJP na mikhal mamangda fact encounter gi wathok achuma wayal fanghangani haina laukhthokiba adu phangadawribra haina miyamna khannaringai sairakta police personnel singna ulagliba thawong asina singna ba fohale Masi home gi thabak su puri ba chief minister gi knowledge laibra natraga laitrabra haiba sengdokpham thoi thodok asina fact encounter sagal abra haina hangbada kairoi Manipur government amadi police department ki mingcha thidana ba government asina khudakta thabak pakhat kadabani haike Supreme Court tabrai ba CBI tabrai se koi fully cooperate aurga achumba puthokani ase assembly before the solemnly thambika wafam ne BJP sarkar by the parties in a mamagi election da modi charge sit da black and white iraga thamgrabane ngasi potse aduna ngasi gi IGP amana amadi magi party na zik tawreba exiga sarkar na mayam do uhalliba magi policy ni eno uhalliba potsiga ani se tayo da level nahangi IGP and party na kanano thangdi IGP se magi party na tawbi potse mase Manipur gi home minister su oiriba chief minister su oiriba Mr. Sri Biren ki knowledge yauna tawbra natraga ma khanghandana tawbra mase public ta clarify tawbiba ma darkar oi Mahiroi sing nangasi thaksi khasi leraktriba asi afaba kudam nate haina education minister TS Rajesh Shamna nungnang ba phongdokre ngasi board of secondary education Manipur na sinduna palace gata laiba Manipur film development society da pangthokiba board ke nifu mangarak suba sahi gi mana mathumyan thopagi thoramda minister na wafam asi phongdokibani thoramadda senior citizens for society Manipur ge general secretary L Sadananda board ke secretary Dr CS Sarachu Sarukya ke handak sahi ge class 10 ge examination da position lawrak khraba sing subject ki oina mark khwaidigi yamna phanglak khraba mahiroi sing science popularization ge
State Award sing lanthokhi Minister T.S. Rajesamna mithoi mihelak mahairoi sing thauna happy bagaloina na lamjing bibat sangi masida oja sing amadi mama mapa oiba singi thodang yamna chawi Lairik tambiba matamda politically, socially, amasung economically galoina na honglakliba technology yaung nakhangan basangi masi mahiroi singi marakta thaksi khasi walakliba asi afaba kudam nate masi ahal laman oiriba ikhoigi asoibani maramasina matam sana chumthoksi haiki technology maximum sinabasi akoi angang singa tambiba tai aspect mari se munna neira kana masi khangaga akoi na tawba thaba khudimokta akoi free mari sida akoi kana bra mangbra haina ya mari se akoi kana ba leiragadi akoi move tawba tai aduga ahum amana kana ga amada fatta boi ta di consequence to madu neina han bagi akoi angang sing sida khalan bagi thinking oiba innovative oiba adu ma khalan bagi oja sing kitang inject tawbiba akoi manipur ri rich culture akoi phajana culture se culture di phajai haraga culture si yu udabugumba ngasagi taksi kasi ahal laman bebar tawba oja guru khurumba sumai tawar chatnabi siuma mayam si adum mangthara bum tawi masi sabso masi side so oja sing kitang emphasis pibiraga holistic way approach ma da angang sing si sembiraga di sukso isoi dana koi manipur gi problem mayam si solve tawang ngangani Board ki Secretary Dr. Sarat na sahi khara asida Mathematics amasung Science ta mark chama gi manung da chama phangba mahirogi masing hengalakle matam gi honglak pa matung ina value the best tawba education pi na bahot asi mark the best tawba education system asi hongdok na bahot asi haiki maroina school jasina board ki awa ba khutong thiwa asi pate hanu pang lak piri batung ni pang pina ba nising jere tabuk to wire ba sieng dire ba oja sang kitang soiram ba board ba nam to yo oja amana soibada board se pra mola ba yana thina lekha ta wona upi basan ma mothena je masi wakal jargdi pe prajasana Chak thongnaba gas black ta yoliba sing asi government na akhanaba thausilama puthoktu na thingnana ba thabak paikhatlagani amadi black ta gas mataw karam na thorak lebano haibagi matangda mijeng changlagani haina consumer affairs minister karam syam na phongdokre wafama singa si all secretariat conference hall da black ta gas pangliba asigi matangda gas distributors sing stockholders sing yauna khana nainaba mifam ama pangthokpada haikibani mahakna makataraduna prime minister Narendra Modi na miyam da gas hanthaba mamalda fangana ba honaringaida manipur dadi masagi apiba mamaldagi saruk ani ahum hengatuna black ta yolagliba asi government asi laitabaga pangkhak oire haina miyam na hairoidabagi maram laite maram aduna black ta gas sing yoliba asi athuba matamda streamline tawragani distributors sing amadi IOC mari lenaba authorities ngasu government na pakhat kadawriba khongthang asida thamoi sengna mateng pangbiu lairi belangak asina miyamgi phangpham thokpa chakthung sing sapchana phangana ba matam supada hon aduna lairi haiki ngasigi khanane na ba aduda manipur da lairi ba gas distributor humbudrama pangi mihut sing IOC gi official sing CAF and PD gi official sing amade manipur police ki makok thongba official sing su saruk yaki gas wale harga gas black to gi changji hengale aduge advantage so akoi khuding mon lawri adu whole responsibility akoi lawmin se praja gi dong tani kaino gas distributor orisu praja gi ni sarkar ran tori ba akoi su praja gi ni IOC su praja gi khanba akoi sugam lerga praja wali chi maram kari gi no che akoi khuding mon hangaga sigi problem no solve tau je haibane ya IOC na su excel lobby over kari gi gas cylinder am khani khak darka lebe the multiple connection lairi du akoi ain gi oiba pota adi access wena moina loction bui mathau ta de adu su control tau che Arjuna Awarti Kumari Oinam Bembem Okpagi Thoram amanga si United Pioneer Club Pisumthong Oinam Laikai na sinduna Pisumthong Oinam Laikai Irei Masanglen na pangtukre Thoramadada Youth Affairs and Sports Minister Latpau Haukif Health Minister L Jayantakumar MLA K Rovindro IMC 1 number 13 ge cooperator Oinam Romeo amadi Bembem ge coach yauna miyoi kaya saruk yaki Arjuna Awarti Bembem na mahangno oirakli ba ngasigi thak asi mahakput takpi tambiraki ba coach sing imong manunggi miyoi sing mateng pangbirakhiba amadi mahaki honajamani haiki Youth Affairs and Sports Minister Latpau Haukipna ahanba oina Manipur Sports University ama sagadawriba asi lamdam asigi sanaroi singi haithoi singthoibagi khodolni haiki Health Minister L Jayantakumar na bembem na honajarakpa aduna ngasidi Arjuna Award asi phanglakibani masi mahaki aningba amadi akhangkanba adunani phongdoke
anang de ninga da thami haiba domna ahanna tama tama dana chaile puri bo matam de da di ma chamana football chana ba yaw ban haiba se masiam idai lai ba makhi wari natte marai dokte bijay patta thekpa haiba ma ishor tamak ba makhi makun ama yaw ga siya da haiba da man jo da be be se quality le hadna haiba makun kudin makto madana laite na ba makhi pi usan na ne ha ha na beto Langjing asoba mamang lekai de leibi nupi amamioi amana namduna nupi oibigi ikai khumna ba manghana ba honaram le hairi thokdok asigi matang da lekai gi maira paibi amade club ki mifam ama langjing asoba mamang lekai community hall da pangthukre thokdok asingarang nungthil pung ani makhai khara helakpa matam da thokibani January ba mioi asigi maming khangzrak pam Deepak sahi kuntra mangarom sure victim oiribi nupi asina pawmising da ngarang Deepak na phone tawraktuna yumgi mioi leite haiba khanglaba matung laklaga namduna ikai khumna ba manghana ba honakibani ngai hak muknaraba matung nanthok senthora Deepak ki imung manungda pau piduna khangan bada bot lep kadaba mi yaupana wafamasi matam khara tumina laisna ba khangalakhi adubu nupi oibigi ikai khumna da ba mioi asigi mathakta chairak pinana ba lekai da wakat pani haire nungsibaday na tena losalo haise nang nungsibaday ni noi sagai sida nangi misang changbira kada ba kasu laite aduna nang losalon harami ai haura iba isa inaw adegi ai gi leiba mayam se lekai se kalogda ba yade ai haida ba yade na aina ai gi idom cha sigi manak ta laga hai bani ai Langjing asoba mamang lekai mera paibi welfare association gi secretary Santi Elangbam na January ba Deepak Lamphel police station da sangjakre government amadi police na mara leiba mioi asigi mathakta matik saba chairak pigadabani haiki Deepak pu thi dana humdana phangna ba hona rakpada phangdare ma lot khare phujiksu police ta matumda All Manipur National Health Mission Employees Welfare Association Sinduna Health Mission gi makhada leriba employees singi hauzik thengnariba kudong zadabagi matangda khana naina ba mefam ama thangmai banda leiba ima kuntokan bi sanglenda pangthokre Association gi General Secretary Khangenbam Jodhana National Health Mission gi Pay Implementation Committee ama semduna staff singna fangliba pe nauna semdokna ba seniority less semna ba matam sana staff singi tolop pithokna ba yauna matam sangna thabak tarok laba staff sing regular tahana ba dabida ngasigi mifamas pangthokpani Mamang thagi kunipanda si Minister, Health Minister amadi Director da memorandum pisinduna thabak oina pangthokna ba khangan khrabasu ngasi phawba lokhat pidana leire atuba matam da demand sing asi thabak oina pangthok trabadi Health Mission gi makhada leiriba staff singna thabak lepagi khongjang yauna makhal makha kaya gi khongjang changsinna ba sem sare haike Kasi salary chamanan pange sigi seniority list sembiu haibani with ISR policy 2265 cd akoi gi ISR policy yaude aroi haidi staff yam khale aduna adagi akoi gi regular tahanbiu akoi gi staff sing se kai gi no where is all the hana contractual services lerma mamam loina regular takhre aduga in atop state asu aduga akoi Manipur state asu aidi DRD ge takhre ka ramsa gi takhre sigum adagi atop department su tumin loin takhre ba akoi gi di why akoi gi kan bi kai gi no Health Services ki postgraduate amadi masigi mathakta laiba Dr. Singh Allopathic amadi dental kader singi oina administrative posta thabak tawbagi matam sahi humphunithoi dagi humpumanga ta sangdokpa haina cabinet na warep lokhiba adu miyam gi interest ta sanaragani haina Chief Secretary RR Rasmina order amathokre hauji marakthana break amatang laujari Pangbiragani 801,000 cc da fuel economy 22.5 km per liter. Anoba technology gi iSet in ahen ba power speed ki damak chahi manga unlimited kilometer gi warranty ga loinana. Test drive booking ki damak tanabiu Island Nishan near Standard Robert Higher Secondary School Kanchipur. Ngasidi suara jengge. Ture. Kau ingin bantu dia? मुझे कल योग जाओ सीधी योची नहीं है मत्स्यगी योची तता तिस्कोनी ने दुदी सनागी बहुत यंगन सिंबे अंदर चांगी लेबर सोलर पदेगी प्रोड्यूसिंग अत्तवा अक्चर चौथरवा तुम्बा चावा यारत्तवा खोंग हमें नुमारत्तवा सिंगितवा अलग तनायब उपायदी जॉलिप सैर अमसु जॉलिप कैप्सूल वो चांगी निस्नेवियो Ladies Fit
Fitness World, Keshampat Junction, Tidim Main Road. Hakjang sengna fana thamba haibasi aikhoi nupi oibigisu hojiki matamdadi yamna tangai fadaba man. เบรกิตุงดาตารามนอกสรีมาขาตาบะเปาดากังปกปีดิสตริกมนุงสันเลบานำท่าจังคุลดาฮานเกตเชอร์แมนอมาดิคุลกิมยามกิมรักตาองคันนับอามาเลรัมบะอดูมณิพุรสเตทดิซาสเตอร์แมเนจเมนต์ออทอริตี้มณิพุรไวส์เชอร์แมนอดิมปันไม่ยาวนะนักลอันนี้กิมรักตาวาริสันดุนะเซปเทมเบอร์ตาราฟอบกิมนุงดาวาริสันปุรักปะให้ในยานักเรย์งัสกิวาริสันกิบะอดูดาเซนาปฏิกิดิซีอัธยมวยว่าไซตูเกสดีโอดรแอนจอห์นสันสุสรุยาคีมิหุดกังบุอดูนะมาฟามาดูดายกสันบดาวาริสันระบมาตุงดานักลอันMarakta warisana na basin kibani kulgi secretary kulgi hanagi chairman na MZNSK account stat na pikhat ki haibagi wahauda irang tuna yum kai akai atoi bani ngasi nakal ani ki wari masina lagle basi kul manung da thokpa wafam oibana ki marakta wari sanaraga waroisan purakpana marakta nungsi sanana laiminana ba khongthang lokat pa haure pakat pa yabage haibadu yang silagani yanadabadagi akai atoi thoklebe yumsing matnana ba district administration ai sha ai disaster makhada leiye gi maram moidana khun nung thang tampak bat search the pangtho kre thoramaduda MPC president and haukim Dr. Man Loraga amu horedana anuba apaba puthok pasu heitaba sathok sasin net kam apan bi matai da phamba mata ning thakam sana school ki mahiro ni makhada lemna school uniform yan thokre heri longna salka pangthokre yanthokki haizabada hana hapkhre haiduna hapira u yabira khide adubo thabakti subidri haina phongdok lubada chief engineer na hana hapkhibe laite more block ki mainau khulgini haina amuk phongdora kiba asina miyam da chamam na halle haina laising minau village authority ke secretary W monodang sana phongdorakle lisingani tarani thuge September 3 ta work advisory board na Lisingani tarani thoi tarahumdoi taramari amasung taramari taramangagi AIBP gi thabak sama manga sembada Chandel district ki serial number 13 subada Tengnopal block ki oina construction of fixed wire across Minau stream 4 Minau local at Minau village haiba thabak ama yauriba asi Tengnopal block ki karamba topa mafamda Minau koba khullai bage haibadu samam na ba fawali Minau gi miyam amadi khulasibu khangma miyam na samam nariba asi ko hanaba karamba matamda karamba mafamda laiba khulno habadu khangningi chief engineer na achumba wafam ama lalhana ba nariba asi tawbiganu hairi More commando na KYKL ki sungkham raju maitai koba kakwa sairom lekai degi mioi ama more Imphal van parking degi fare hairi Bisnupur subdivision da transfer tokraba hana MSPDCL Lilong subdivision ki manager oramba Alas Muhammad Riyazuddin mongasi lamdam adum ki miyam na kodol potpiduna farewell li thoram pangthokre Lilong Turel ahan bidalai ba creative English school da pangthoki ba thoram aduda Lilong municipal council ge hana ki councilor Maulana Zainulabuddin yauna miyoi kayana saruk yaki Lagliba Panchayat Mekhal Mari Lenana Imphal West ki manung sana license tongmai paiba khuding mak manak nakpa police station da thamjina ba khangalakli Hiramasiga Mari Lenana district magistrate Imphal West na arms eki makhada order ama thokre housing sanabagi pa amuk bizare Table Tennis Federation of India gi mijang makhada Table Tennis Association NTTA amadi 11 Sports Private Limited ani na sinduna Thobal gi Indo Stadium da chatharakliba taramathoi Super Sports Inter School Table Tennis State Championship ngasi loisin khre Senior Boys da Barodan Maxwell Hindi High School gi as Samsung Senior Girls da Ruda Academy gi as Senorita na gold medal laukhre
Junior Voice Singers ki event ta Saint Joseph School ki Anne Herozit amadi Junior Girls Singers ta Advert English School ki Waila Kipiarina gold medal laukre mai paklaba singna state ki mahut sinduna National Inter School Championship ta saruk yagani ngasi loisan migi thoramda Manipur Table Tennis Association ki President A Dev Sekar Sharma, Vice President W Keso, Vice President Dr KS Ajit amadi Thobal District Table Tennis Association ki President Ibo Chobina maru oiba miyoi sing oina saruk yaki makok mathang taraba singda mana mathum su yenthoki Manipur Amateur Boxing Association Chinduna Mathang Tha September 3 tagi 13 fauba Imphal East ke Telo Mayale Kaida Numit Kunma Thioini gi Oiba Residential Talent Hunt Boxing Coaching Camp for Men pangthok lagani hairi saruk yagadaba singna September manga faugi mamangda association asige T Sikandar dagi form lawarna ba khangalakli akopa marol association asidagi khangnaba yagani Sahi asigi October 12 taramanga fauba Mumbai da pangthokadawriba Mr Olympia Amateur Men's and Women amadi Man Physics India team gi khanabagi trial selection mathang tha September 13 ta Mumbai da pangthoklagani election asida yaurana ba Manipur gi team khanbagi trial selection asi September amada pangthokani tauramba adu September anigi nungthil pung ani makhai tabada khomalampakta laiba ambagi office da pangthoklagani haina All Manipur Bodybuilding and Fitness Association ge General Secretary IBP na thadorakpa cherolamana khangalakli hauzik makhataba sanabagi pausing boyang ningthaujamdagi amuk phangbigani Team anigi official sanaru sing amadi match conduct togudaba official singna field matam sana yorok labasu sanaru sing asok apan thokpada sangdraba yadraba yana maru oiba automatic external defibrillator AD machine matam sana yorok tabdagi match ki apiba matam dagi pung ama thengthana hokre North East Zone Football Championship mong marin tadre thodo asigi matangda match commissioner na All India Football Federation da report thakre hari All India Football Federation gi miyang makhada All Manipur Football Association sinduna North East ki state tarukna saruk yaduna ngasidagi Khomal Lampak Artificial Turf Ground da North East Zone gi oiba Sub Junior Boys National Football Championship Youth Affairs and Sports Minister Letpau Hawkipna hawdokre Championship asiki ngasi ahobu numit ki sanakhiba match ta Mizoram na Arunachal Pradesh pu goal mari amada maiti bpk match asida mai pakiba Mizoram gi goal singadu Lal Nuziria na match ki tara subamari kuntra taruk suba minute goal ani sanki atopa goal ani aduna Lal Lena Hanti amadi Lal Ruat Mawana match ki nipu mari suba minute sankibani match asida maiti khiba Arunachal Pradesh ki amatangarba goal adu Kwajam Biong na match ki kuntra manga suba minute sankibani national ki thakta pangtholiba North East Zone Football Championship mong marin tadre sinilangi singa paumi singa matam chana picture yahundabana karam team sing ngasi amadi makata na sanagani khangandrabasu hayeng nungtil pung ani ga minini phumanga satpada Meghalaya amadi Tripura ga sanagani hairi Thangmaiban kangkhutna teka kangkhut pisumbu maiti bapiduna Siri Gopal Dev Cycle Likam knockout kang tournament ki final sangkhre Manipur kang association gi miyang makhada Siri Gopal Dev kangkhut ya school na sinduna thasi ki tang tarete gi kangkhut taruna saruk yaduna ya school Gopal Dev kang sangda chathariba Siri Gopal Dev Cycle Likam knockout kang tournament ki ngasi sanakhiba ahanba semi final match ta thangmaiban kangkhutna teka kangkhut pisumbu Panjil Tarhomdoi Taranithoi da maiti bapiduna final sangkhibani chathariba tournament asigi ani suba semi final match hayeng Gopal Dev kangkhut team B amadi IWK ke kangkhut usekonga sanagani Ahanba SS Mani Sharma Memorial Third Division Football League ngasi sanakhiba match ta SDC Samoro amadi TDC Mayang Langjing mai pakre Imphal West District Football Association sinduna thasi gi tang kunma thoidigi team tarana group ani thokna khaidokuna KYC North Khurkul da chatharkiba ahanba SS Mani Sharma Memorial Third Division Football League ngasi loitang khunu spinning mill ground da sanakhiba ahanba match ta SDC Samorongna KSYC Hyang Thangbu goal ani amada maitiba pikre match asida mai pakiba SDC Samorogi goal ani do Ais Rakesh amadi N Roman na match ki kun suba amadi yangkhaini pal suba minute sankibani match asida maiti khiba KSYC Hyang Thangi amatangarba goal adu Television na match ki taramapal suba minute sankhi match asida KSYC Hyang Thangi sanaroi Alberta match conduct tokiba referee na yellow card utkhi
लीग असिगी अनिसुबा मैच की सानखिबदना TDC मयांग लांजिंगना SYPA अवांग सेंगमाइबु गोल अनि सिनोदा माइटिबा पिख्रे मैच असिदा माइ पाखिबा TDC मयांग लांजिंगी गोल अनिदु दीपक वैनाम अमदी टी लांगंबना मैच की अहुम सुबा अमदी हुमबुत्रे सुबा मिनिटा सनखिबनी मैच असिदा TDC थिनुंगैगी सानरोय एन रबी अमदी वाई मालेम गांबदा मैच कंडक्ट तोखिबा रेफरीना येलो कार्ड उठखी District Sports Association Bisnupur na sinduna mini stadium Bisnupur da tha sigi tang kuni thoi degi team tara mangana group ani thokna khaidok tuna chathariba tarani thusiba and Balananda Memorial Second Division Football League ngasi chanaki ba match da thasko kha khunona TYA thinungai bu goal ani amada maiti ba pikre match asida mai pakhiba thasko kha khunogi goal ani du pi atombana match ki tara suba madi tarani thusiba minute sankhibani match asida maiti khiba TYA thinungai gi amata ngarba goal du Orozen मैच की कुंथ्रा माथोई सुबह मिनिट सनखी साथरिब लीग असिगी हाई नुंथिल पुंग अमा मखाई ताबदा सेवा नारायण सेना अमदी LKYC लिबोन खुनौगा सानगनी अमरोमदा एसोसिएशन असिना सिंदुना ग्राउंड असिदा था असिगी तांग अमदगी टीम 13 ग्रुप अनि थोंना खाइदोक्तुना चथरिबा मरीसुबा आइसपिसक DB मेमोरियल फर्स्ट डिवीजन फुटबॉल लीग की ngasi sanakhiba मैच ता TYDA तोबुलना TYA थिनुंगैबु गोल अनि सिनोदा माइटिबा पिख्रे मैच असिदा माइ पाखिबा TYDA तबुलगी गोल सिंगदु LP ओबर्टना मैच की हुंपुनी तोइ सुबा मिनिटा गोल अमा चनखी अतोपा गोल अदुना TYDA तबुलगी S मनी खोमबना ऑन गोल ओइना मैच की कुंथ्रा सुबा मिनिटा चनखिबनी मैच असिदा TYA थिनुंगैगी बोबो टोम्बा जॉनसन दा मैच कंडक्ट तोखिबा रेफरीना येलो कार्ड उठखी लीग असिगी हायेंग इल्सा नारायण सेना अमदी BFA नासौगा सानगनी थागसरी बयाई हौजिक मखाताना ngasi नोमगी ओइखिबा इंग असागी पाव अमुक फंगबिगनी ngasi gi oikiba inga sagi pauda ICAR lamphel party ki prepa paugi matung ina ngasi gi khwaidigi sagiba celsius degree kunipal dasmik ahum khwaidigi ingba celsius degree kunithoi dasmik ani Nungshita yawi sing manilgi sang ayukta sada mariputara taro nungtilda sada humputara nipal oiki ngasigi nong suki pagi sang mga dasmik taruk milimeter ni Aroy banda maroy ba pau amok pizari Lau ubayaba mafam manghan bayaroy haina sarkar ne ek fawba sana handuna leringai sairakta sekmai da laufam ekar lising masani panda army lehna ba sarkar na khonare hairi Department of Biotechnology na sponsor tawba awang nongpok India da biotech hub singi coordinator singi taret suba review mifam Imphal da pangthokre Amadi Fact encounter की केस थेंगना बा पुलिस ना पैसा खाइजिनरे हारिबा असि पुलिस की मिंचत थिनना बनि हाइना खाइदे मनीना फुंगदोख्रे nasi kyo inadi ISTV na pizaba Manipuri pau matang asida loisinjari miyang tabiri pa pumna magbu amuka hana kurumjari